Nongmei Kapnabada KNF-B gi Cadre ama Shire, Mahakna Pairamba AK rifles Amasu Fangba Ngamkhre. Pawasi ngasi nungthil phongkiba kanglei paki maira pawse dagi lokhatjabane. Ngasi ayuk Indo Myanmar border gi mafam amada Manipur gi laloglup amaga KNF-B ani gi marakta akanba mawongda Nongmei Kapnabagi thokdok thokkhre. Khuthokna baduda KNF-B gi lanmi ama sikhibaga loinana Mahakna Pairamba AK rifles ama phangba ngamhore haire. Pawasina hai kuki lalhobasingna Ngamkhre gi sarukta leiriba awangnong poke state singi lalhobasingi mathakta tha asigi taretagi hauna akanba mawongda landarakpadagi hauzik phawba lepa leitana tongan ba mafam ahumda matat oina maikai anida khuthokna bagi thokdok sing thokle khuthokna basida Myanmar lainga ki lanmi singnasu ngarang PDF amadi KNF-B gi mathakta air strike tawduna akanba mawongda landasilakpada KNF-B amadi PDF ki lanmi taragi mathakta sikhi haire panba yabadi ngarang kabo tampak amadi India ga lona Ngamkhre gi sarukta pambai na luchingba UNLF ki kangbuga kuki khulai paibasinga akanba mawongda khuthokna bagi thokdokta kuki laloglup amagi lanmi taruk leikhidavaga loinana kaya man asokapan nangkhiba leikhravane